Naharolgi Khonjel tabiriba pumnamakpu taramnokchari. Ngasigi thauramda pujarakli Nahasingda Tution culture Hiramashida Manipur University gi Department of Teacher Education da Associate Professor oina laibiriba Dr. Chingtham Tomba ga unaduna wari saba unajaribi Gaitri Sarangthem. Ngasin Osana Akashwani Imphal gi studio sida lengthok piragpa osabu taramnok chari oza. Thank you. Ngasi thamjari ba hiram siga mari leina no oza ekhoi Manipur haiba sidi dum tuition gi culture simadi yam phasana uba phangba lamma ma khakne haijari bo oza. Tuition culture haiba si oza Manipur sida matau karamna lakhibage amadi ngasi di hauji tuition culture ji industry ama oina uba phawba yaure oza. Masigi matang sida industry ama oina leirakli thak se yorakpai matang sida hogdokpo oina oza na wafam khajitang thambi. Manipur da tuition culture se lakpati yamna kuire adubo tuition ama oina lingaga lakpase siri 1970 साइदगी हवे हाइना अखोइना पानरी 1970 साइदा छात्र ग्रुप चलगा ट्यूशन तौबगी अखोगी पेरेंट्स तौगा लाकपा हाना युम दा तौबगी कल्चर दगी अनौब चेंज अमा लाकपसे 1970 की साइदगी हवे हाइदना अखोगी रिपोर्टिंग दे इरी मसिना अखोगी हौदोबगी मणिपुर दा सनरबगी ने मसिना इहौरा अगा मणिपुर सिदा प्राइवेट ट्यूशन्स ना अखोगी अनौबा इंडस्ट्री अमदोंना लाकपसे मसी अखोइना रिसर्च की तामदा शेडो ऑफ एजुकेशन हाइबदी मेन स्ट्रीम एजुकेशन की मम्मी ने अदुना मम्मी सिना सुम लाक्सलक्तना ngasiदी का मेन स्ट्रीम सिदा सोक्चलक्पा असुम्बा मलाक्पा हाइबदी इंडस्ट्री से अदुकी मतिक वांगना लाएबा अदुना सिगी इंडस्ट्रीज ना असौबा पैसा तानबगी लंबी अमा ओइना सिगी इनोट अमा लाक्पसिना एजुकेशन सिस्टम दा मसिसिना असौबा साफु अमा पीबदोंना मणिपुर खक्तना इंडिया खक्तना वर्ल्ड की असौबा इंडस्ट्री अमा शेडो ऑफ एजुकेशन हारगा खंगनरपा अदुना अफाउबा मार्क हाइरिबा वर्ल्ड बैंक दगी सेंथंग लौगा असौबा एशियन सिंगी लेबाक सिंगदा कयाम लेउना प्राइवेटाइजेशन से तौगे हाइना माना येंगपो मतमदा मसी असौबा इंडस्ट्री अमनी हाइना मागी फाइंडिंग्स दा पुथोकपा अखोइना थेंगनसे मणिपुर की लेमाइदा अमदी हौदोकपा अमदी ngasi mak अखोइगी education system da private tuition gi achauba sapu ama akhoi gi angang sing da amadi parents sing da amadi society da masi yaudravadi education system da maham gumna khannaratana private tuition da mama pa sing na yamna interest loweba amadi masi yaudragadi angang si lai haidabagi adugumagi wakalon ama parents sing da society leiba myoi sing da akhoi na chelak leiba se masi gi achauba private tuition gi industry dongna laiba system sina mama pasingda phuba stating amani haina itamje yam nungai joza masiga mari leina no za angang amana tuition culture sidi yausalakpa matamda parents ki influence na lakpadi leibra odagi magi masung mamanaba singi influence dagi chatkhiba su yaubra haibagi matang da su thambiyu aduga masiga mari leina no za hojiki naha sing angang sing na nong mata tuition kyam yamnaga di chatpagi haibagi matang sida thambiyu za अखोगी प्राइवेट ट्यूशन सिदा ख्वाइदगी इन्फ्लुएंस होइबसे पेरेंट्स अमदी प्यार ग्रुप अनि की प्रेशर सिना ख्वाइदगी वा ममा अपा सिंगना मसा सिंगजी मार्क यामना फंगानिंग बदगी अदु कॉम्पिटिटिव एग्जाम्स ना फावनिंग बदगी न्यूक्लियर फैमिली सिंगना मसा सिंगजी मखोइन सेनबंग मक्तबदगी ट्यूशन थादोकनिंग बगी मसिगी अमा पेरेंट्स टीचर अनि दगी हाईली प्रेशर पीबा अदगी मेट्रिक दा नंगसे पोजीशन फाउदब यादे अनि की प्रेशर सिसु अचौबा प्राइवेट ट्यूशन की कल्चर अमनी अदुगा मतम अमदा मणिपुर दा बन बोलके तोइना लाकपसे मसिनसु प्राइवेट ट्यूशन्स तहन्नबगी मसाकता असौबा इन्फ्लुएंस अम वे हाइन आई थमसके की रिसर्च फाइंडिंग दा आइना उजबदा नोंगमदा अंगांग अमना प्राइवेट ट्यूशन से वन डे दा 3 to 4 से मसी अंगांग अमना चटपसे मसी कयम वांगना चटके हाकांदा 2014 दा मसीगी डाटा अमक सर्वे तौरगी येंगजाबने नोंगमा प्राइवेट ट्यूशन अहुम चटपसे मसी 65% की अयाम्बा चले 3 सिदी अदुना दे छात्र सिंगसी अयाम्बा क्लास 11 12 की देखो अदुगा मथंगदा आगी मखादा गाइनेसोरी ना प्राइवेट ट्यूशन सु मासो याम इंटरेस्ट ले हाइदना अमु हन्ना कंटिन्यूस तो कांदा 2020 दा मागी डाटा लोगु मतम सिदा कयाम थुना हाइगलके हाय कांदा 83.75% से मसी प्राइवेट ट्यूशन तो याम थुना हेंगले अदुना दि ngasi di private tuition yaudragadi angang singse मखोगी एजुकेशन सिस्टम दा लाइक हाइरोय दबा की
wakalon ama lakpase masigi akanba pressure je kanadagi pigi harakanda aikoina school gi oja singdagi magi chhatra singsi mak yam phangaro aduga management singna magi school se gi pass percentage wanganing badagi magi angang singsi school da revision chamadi tuition system se hangto opa amadi magi dinari ba marup singna private tuition salakpadagi maduda masu mamana basingna chatlaga mana chatragadi masu hayeng mak khigatra haibagi adugumba singna ba ma leibadagi ayamba mama mapa singda pressure piraga private tuition salakpani haiba wafam se thamse yam nungai je oza hauzik lak saningi sina oza na so habi bido shadow education ne na adu oi bataraga di oza hairi ba private tuition chatpagi culture sina ikhoi gi leiri ba mainstream education asida di kyam yam na sokhalli haina khanbi bagi oza private tuitions na mainstream education da so on base masi kyamu yam na so on gi harkanda angang singsi school da kar aba matam da school gi wazana takpa laik singse makoi taning active han advance oina tam khabani adona makoi se classroom da problems in choiba amana hana advance oina khangto obna school chatning da bagi culture amangang sing da lakpa adona school de absentee masing ji henkalap adona private tuition sina mainstream education da adoki matik sewale masida natana school gi oza private tuition tobu oza sing sina school da like takpa matam da makoina kha aga talakpa nang aigi tuition mafam da lao fazana khangninga gadi na hairakpa masina maram moraga angang sing sina school da fazana talak tabdagi tuition da chatlaga amu revision tobagi school gi education system da mainstream education system da tapna paralyze toba amadi administration da su awaba mayuknare aduna hojikti sakhatpa india gi mafam sing da dami school na ming da chalaga suka ka da yaba angang sina tuition gumba kai gumba tawga hayung pakhat thaba matam da laaga pakhat thaba yaba askumba school phawda achoba state sing da sara malak pasina mainstream education da achoba sapu ma pirakpa aduna ngasi education system da kamain to ke hakanda government school sing je marai chaithar pasi ke angang sing da tuition culture da tawiba question answer model se masi government school da tawaktaba mani masigi school fitting ji pirakta amadi mama apa singna english ngangba masana like haibani haina khalakpa adona english school sing da thajal akanda school dagi makoina pirakpa assignment mayam sina private tuition se automatically influence to adona angang sing ji assignment mayam sing ji mama apa na nuclear family oi bani na angkan mokoi gi matam thada bangam da bana private tuition da thada akanda tuition culture sida hena inot hapakpa si sina mam wa kanda angang sing ji is mainstream education da like tambadagi private tuition sida like tambagi culture sina hena lakpana gi mainstream education ki koi gi management da awaba ma oirpagi phibam ngasi lae haibado ai thamjage achumani oza ado ozana so hosi haibiri 11 12 pok tuition chatpagi percentage asuk leiba finance ki matungin ozana so pibi baga iroina na oza ekhoi gi manipur da bu oirasu mapan da bu oirasu tuition chatpagi changje oza class 9 ne 12 pok sidi yam wangaga si makha tabasti oza mu tuition chatpai changje khitang hanthabra haina khanjai boza masina ekhoi gi future learning singsida tuition culture da chaurak pa nahasingda kari karamba khudong chadaba sing moigi makha thaba punshigi like tambagi khongchat sida lakpa yabagi haibada thambiu aikona private tuitions haibasa spoon feeding tobane angang amada MA loda ba amana awang ba thaki like to dagi phajaba note semakanda angang singdu da fit tobane angang singdu na mado by hook by crook madu simpa pu kanda mana paikhada inabagi readiness leibane aduna pot di mana understand oidaba aduga magi by heart to na pu kanda horen paikhada it is wazaduna piba knowledge to madu mana ibane aduna angang masamagna knowledge masana puthok charakanda masana owns masagi constructive masagi knowledge na like ibagi wakalon se private tuition sina angang sing da haina handi class 12 phobada akan tuition culture si tawakanda spoon feeding pirakanda waza sing sina class note pirakanda maji yoma ka chawpana masigi class 12 ki matung da higher education lakpa matam da di mangonda
ngasagi spoon feeding to binaba laita na masa madom dom lai pa pagi culture the pi ngai dagi yok tabana maram moraga magi on kamaina igani haibagi wakhalon do pi ngai dagi tamak tabana maram moir kanda angang singchina masa madom dom examination se face to pangam dabagi awaba ma mayok na tana higher education da angang singna tapna mayok na bangam daba lamma khangda colleges education haidare ne BA lo pa matam dagi laik tamningak daba adum ba culture amalai future education system da ekona simpha phagi basina simpha phabagi culture ama ngangda mama pan harauba an mag yamna phangi haidan harauba aigi sadi 90 phangi haina khanjaba aduga masada masa marom dom wakhal khalakanda problem ama solve to bungam jadabase masina angang amabu hayeng chawba matamda mama mapa dagi adum paisa adum loga talaga adugi spoon feeding do adum chatpa masa marom dom paisa talaga karam ni hingnabagi wakhalon leirataba mase future education de yamna solve aduna haujik la iba education system sida angang masana masabu knowledge pi ingai dagi create tawhanba puthoan ba haiba wakhalon se masigi yumphamda masana karamna lairik pari ki haibado mutang yengbinaga aduga tuition culture do madu tapna magi khangdaba khak khoina tanare haira kanda mayumda many textbook natraga kari hainingi bano haibado angang da thoroughly pahalaba matungda masa marom domna knowledge dubu puthok jara kanda masana khangjara kanda masana madugi knowledge dubu mapung phana create tau jara kanda mana khangjaki ba knowledge dona future da angang dona higher education da man achauba mai papa mu wigani haibagi thajaba se thamset usana haibiri wasing jo za parents na su macha sing je khara khangbiba makhai di change haibaduni wasa za khoina makha chathajarak pado za hauji ko zana tuition chatpa dagi parents sing ne influence tauba masina mangjabagi matang mayam ma thamkibasiga mai leina no za tuition chatpa haiba matam sido za paisa yaudana di tuition chatpa se kashu chatna di haijari boza adumagna chachaning boza uzana song sa habi ki do peer group ki influence haiba ma my pressure haiba ma lei haida no za aduna ai gi ben sam da phamina ba imanabi sing tuition lom chatle hai ai khak chatte haiba se oza dai nungai ta ba dum lei ri bani oza ai jina so thaba dongna khanjaba adu do no za sigi matang sida financially weak oijaba family gi angang amada tuition culture si da yawba ngamdabagi emotionally dagi magi mentally sothaba nungai taba sokhanbaga di leibra habi matang da su thambi yamna phajaba question ne samaj amal leiba matamda socio economic oiba khoigi manipur gumbada di khoigi middle family na ayamba werga su low poverty da leiba people singsi yamna lei no magi talaga chajaba aduna ekhoina school singda paktakna na private tuition culture si lakpasina maram wakanda angang singse makoina class 9 heta mu matamda tuition je mama mapagi influence tagi pia group tagi chanarak pa matam se laida angang singi socio economic weak oiba angang singda achauba sapu umbi aije punsida like tambada mima nadaba amadi makoina ikhoidagi hengadra amadi aina private tuition tobangam drabanina aigi mark score se wangna phangbang ngamdragadi aigi future gi aim leitre haiba angang sia aduki matik lei manipurda adona ngasagi private tuition tawhan basisu kanana hengi hakanda like haiba mama pa na heliusa aduna kedogi hakanda laila mama pa sing hati nomada sujaraga chachaba macha singi future gi aigi dream leitre haidana professional amata chatpa ngamaroi mama nabaga miman natre haibagi adugumba wakhalon ama adugumba socio economic weak oiba angang singi thamoida achauba chaithek ama pi haibase aigi findings da research singda yamna mayek singna angang singna makoina aigi questions singda makoina pijarpa ansagi matungina aina phangi adunadi society ama lakpa matamda private tuition na so alibasi socio economic khetnadaba middle family hairagasu family ki maintenance haidane si mayam se kaithokhaga masagi hojik private tuition da angang amana course amada mana paisa tingi base palising tara dagina tara manga bhawa tingi course amada adunadi palising tara dagina tara manga bok tingba ngamdaba kan people am lady adunadi middle family amada mana palising manga khaktang puthokpa haibasida awaba mo wede aduna madu puthokpa ngamdaba ki chaithing ama family sing da leire aduga
course amada tang mawong tana aduma institutions amada chatpa taragadi 10 to 15 hena changai aduna di angang singda socio economically khenaraba angang singda mase aduki matik sapu ama pi haibase ai thamjage yamna mang nungai joza hauji makhan gi chaitheng dagi tongan ba aspect sing dagi naina bagi midyeng me ama thambi khreoza adudo za tuition chatpa haibasi mangtabo za matam kaitho ibani paisa gi mathak sida angang amano oza nang sai habi ki budu tuition ja ahum mari di dum chatle haidano za adu school ju namdana mu school chalhalli bane ba marak sida da tumba chawa masagi self study tawzaba timing haiba amaso mu leiri bane oza adu mayam sigi marak sido angang amagi physical health na kaya mu yamna sokpage dugo oza angang da suna tano oza angang amana tuition chatpa haibase mathanda di kaisu chatti oza ayuki pung mari nang nana ba tuition chatpa yauri bane oza parents ina duri bane aduda mu halaga isagi school chatpa nang nana ba mu hona dui bane de office te hobe halaga pung ahum khai tuition nang na ba mu chen basi oza parents dum involve tawri bane haijari boza aduna hairi ba leiri basi gi machat sida mama mapa ori basing amadi angang animaki health kari asokpa dagi makha taba moigi tungi lakaduri ba magi physical health ki condition sida kari karam effect lakpa ya ba gi habe matang du thambi private tuition gi sapu sina mama mapa singna amadi society na culture amoina lakpana maram wa kanda angangi physical health kaya muk so an bagi habase masi aikoina khantharudi adubo aikoina khantharugadi angang amana masa mau phana leiba haibase masidagi henba amadi leitre aduna kedoge hakanda angang amana private tuition si mari se no mad mari se masi class 10 amadi class 12 sidi phajana soidrabani ayukta mafam ani chatne aduna ayuki mafam ani se mami ngai dagi chatpa matamda parents se mase thinbada ka oibana ngan na hogatoini pung o aduga parents na masa singju masa jo hodoga thingadoini adu angang si angan badudadi hogal aga breakfast chaba haibadudi uithoktab aduna di mapasu ani maksi la akanda tuition mafam madagi tuition mafam amada mu chatoi angan ba ayuktagi empty stomach ta kaigumba kha mama mapa na lapoi amani pijataga lakpaduna madudagi private tuition da ahan ba base ama chalure mathang base ama chalure madu phawda mapa singsi sangi bani amadi parents singsi amna close pana mama na thilakpa masa parents mapa na thilakpa parents anisi koina rakta badagi ka khoi imung manung kaina ba ya ba condition bawba lakpa yawi haidana findings ta phangje masina ama woi kharaga hoji Gaitri na hangbiri ba question answer da lakjara bada aikoina mapa singsina nganna lakpana maram moraga angangi tuition thilaba adu makoina chaba thakpa matam nayaktaba plus amadi magi office ki thabak matam chana ka banga maktaba se sina official das magi thabak matam chana taw banga maktaba amadi mangang se ayukta muthilure ade hale angang se halak paga yong sak khaje khaktam obe sar kanda school gi amuk sakadoini mani school gi amuk chalaba matam dadi masi school da amuk ahum bawsi mari bawsi ma school da mu lay udoini school da lay kanda madudaki amu pian da mu achin ba makta da pian da gi mu halakadoini ada halak paga mu tuition mafam ani amu mama na mapa na mu thendoini aduna di angang amagi adolescence oibagi chabagi machi oiba chari kagi mangwanda nutrition phangbagi matam sida mangwanda chabagi matam ama phangdrabani phangdabada natana magi revision townabagi matam amasu phangdre private tuition chapasi singmani masina maram oya kanda angang sigi matam chana chadaba matam chana thakdaba sahi ani matam chana chadaba thakdaba haibasida angang amagi physical health future da kyam solakani parents singi su yongo mamingai dagi hawgalaga chalaga hobe office na ba hona halaga masa mu thinna bo hona ba matamda parents amada kayam yamna struggle tawam gadagi maduna mentally physically amadi magi health da kayam som gadagi habase mama passing na mase khangba matam yaure aduna isagi ma highly score phangbadagi di isagi health na hena phai aduga laik tambiba matamda aikoina kadamna angang bu laik tamangadagi haiba matamda angang na laik tamba matamda magi textbook to masana masabu pajara kanda madudagi masana referencing ji tijara kanda masana
understanding level the pora kanda examination manungda masa gi knowledge na kolom paragi ibangam jabagi adumba culture ama sagal hanbam khoina tangai phade amadi pa singi mama singi adumba health singda masa yo in family mada masa ahum poi ha khalase masa ahum segi matang matang class 10 tha 10 dagi na to pomda mana tuition thilakpa matamda mapa amagi condition kari oi kadagi mama amagi condition krai bukta sok kadagi physical health da aikoina khwaidagi tokpase matam sana sadaba matam sana tumdaba ani sine aduna masi chahi kaya lisang sitna chalapa matamda mama mapa amadi angang singi physical health da aduki matik soi haidana aigi findings da achoba kano impact ama piri masina maram wa kanda aina haijaning badi mama mapa singna angang singda private tuition gi culture da mama singna mapa singna hena influence to bagi mahuta angang singdubu yumda phamma kanda khangdaba khaktang tanar kanda mama mapa singna sangbiraga matam sana sangbiraga aduga makoina paribasa asumna paw nangna khangdraba matamda sida tanau haidana masana masabu wakal khanjalaga tamhanbagi culture sina future da angang singda achauba aduma higher education da mai pakpa yabagi masana masa like pajar kanda marom dum pajaba ngamjabagi competitive exam thabada marom dum masagi knowledge na amadi karamna pagadagi karamna examinations ma face tawgadagi haibagi masum culture singdo masana masabu face tawjanbagi matamdu yaure aduna parents singna isagi physical health sokadaba amadi mentally harass tawgadaba system oiriba private tuition ase masi tapna tapna thadokpagi matam yaure haiba thamjagi yamna mong nungai je oza na ngasai de haibiriba wafam singje oza ekhoi manipur khunai sida yengaga so oza ekhoi di tuition culture sine yomaga chawrakpa mirol ama oina leirabani oza haujik se aduna haujik thengnari ba chai theng sing amadi masti karamna ngakthokani eduga sina kyam yamna tungi punsi da so kaiwa lakpe haiba singduni thambiri se oza ado oza matamdi dum leptana chatkibani no oza loshilapagi matamdi yoshalakle loshilakpa wahang haija batare oza leiriba tuition culture se sum yengaga di oza afaba amani haina di kasu accept tawam thokte haina khanjai oza adum hari tuition culture se khoina karamna muthatpa yabagi amadi masidagi khoi karamna khara hanthaduna tungda lakadoriba mirol sing amadi hojiki mirol sing nasu tuition culture sidagi lapthokna ba pambai kharagi matangda thambi private tuition je supat phatte haibadi masi लानगनी अखोगी प्रोफेशनल्स मखोगी मेडिकल थाजगदब अंगांसिंगदि अदुकी मतिक काना हले अदो आई 100 मसी प्राइवेट ट्यूशन से फत्ते हाइबदुदी हाइजरो अदो मसीगी अफब मेरिट सुले अदुबु फत्तबनदी मसी बागी परसेंटेज से अदुकी मतिक वांगे अदुना अखोई वेस्टर्न कंट्रीज इन द प्राइवेट ट्यूशन सिंग से लेते ना प्रोफेशनल खा मखगी लेरगा अंगांग मत ट्यूशन तौदे मरमदी कईगना कांदा मखोगी स्कूल दना लाइक ताकप मतमदा क्लासरूम द ताइब लाइक तुना अंगांग अमगी एग्जामिनेशन गी दमता रेडी लेरे करिगिनो हाय कांदा मखोदी लाइक ताकपीब मतमदा अंगांग सिंगदा वाखलोन पुथोकनबा मचाक सिंजे वजाना टेबल द थंबीरा कांदा अदुगा अंगांग मसेल मखोई सिंजे लानी एजुकेशन सिस्टम दा अंगांग मसेन से राउंड टेबल द फमलगा मखोई मसेन डिस्कस तवला कांदा अखंबगा खंगदबगा अनि से मखोई अनि से अमना अमदा आइडिया पिनर कांदा वजाना मदुदा कई हायतारे फैसिलिटेट नखोइना खंग खल्लिबदु करिनो मसमाइना ओइरोइद्रा हायदना मखोइदा मो प्रोम तो कांदा अंगांग मसामरम दम नॉलेज पुथो कांदा क्लासरूम दा अंगांग दुना नॉलेज तो अंडरस्टैंड द होगे अदुदना प्राइवेट ट्यूशन अमुक चलुबगी थुइदोक्ते अदुदगी केदोगे असोनबा अंगांग दुना मखोइना वेस्टर्न कंट्री ददी रिविजन हाइदना खंगदबा अंगांग खतंग सोनबा अंगांग सिंसे मखोगी रिविजन क्लास हाइदना थम्बी नोमगी रिविजन क्लास सिदा मखोगी असोनबा अंगांग सिंसेगी खंगहौदबा क्लासरूम दा खरा हाई आईक्यू ओइबा सिंसे खंगगा लो आईक्यू ओइबा मिडल लेबा मरक सिंग खंगदबा सिंसे रिविजन क्लास तौबीदा हारकांदा मखोइबो खंगदबा अंगांग सिंसेगा माननबो होनरकांदा मखोइदा अदुगुंबा सिस्टम ऑफ एजुकेशन अमा पीबना मरम वका प्राइवेट की दरका ओइदबा मसिगी सिस्टम से मणिपुर की सोइल दा मणिपुर की एजुकेशन सिस्टम दा मणिपुर की मेन स्ट्रीम एजुकेशन दा अमुक्तंग सरकारना अमदी खोइगी
parents sing na gyan ta pira kanda masigi system sing ja ihau amatang private tuition sida government gi achauba phu amatang pira kanda yade haibagi 2017 adai da government na kai gumba khadi pi gre adubu madu private tuition si yade resta to gadabni ka haiba khadi pi gre adubu aikoina strongly sarkar gumba na adumba influence ma piba aduga was parents sing si awareness amadi piba da ka wa adu parents plus school link khaliba ka private school link khaliba sing sia masida su awareness kai na kanda kano se private school sing sia masi tha ani wali ngai dagi revision gan mayu makoi gi school sida tuition tawga thammaga angang sing se ma yam phangnabagi school sida angang yam langnabagi sumba culture ma tawsa masi tamna awareness lehalaga school da kan class system se nongmagi routine system da division system je thammaga ason ba sing se waja sing na masak khangtu oga madu angang sing du da madu division class na phugal hala khan da aikona ningthi na takpi da kadi aikona private tuition gi culture se manipur gi lemai da gi tamna muthak pa ya kani amadi masida maikai khuding mak da gi civil society amadi educationalist aikoi gi school gi waja oiriba adu masamak sing je gyan ta ba da ka wai aduna masigi achau pa fu ama oirak pase kaigina kanda lang khoi literate se yamna wangak pasina naha mayam se thabu phangak ta pasina makhoi gi sanda lambi ama oirak pagi masi lak pasina employment gi amadi khoi gi masa marom dom thabu pija pagi idea se sarkar dagi khoi gi people singda youth singda pi bagi walak pana maram oiga private tuition sina lak ibase si maigai khoding mak dagi educationalist dagi academicians dagi administration dagi maigai khudimagtagi ekoi honam minara kanda angang singbu tapna angang masamarom dom masagi knowledge create tawjara kanda wakhal khanbak ngambagi thinking mapung phaba thinking ama pi ngai dagi tapna tambira kanda mapung phaba angang ama ohelpa amadi example amta pijage india gi angang singse 100% mark phangi hai 99 adubu wal gi achauba competitive ama exam dadi ama phawba ngamde hai kaina kanda competitive exam dadi angang dogi knowledge create taw kadoini masamorom dom answer khumal kadoini question answer dagi yaudrgadi ekoina adumba competition da hangai ba question sing dadi adumba application ngakta woibana question moina phari ba question answer do amata yawam da banam oir kanda adumba question mayok na ba ngamaktaba sina maram oirga ekoina tapna angang bu masamorom dom khoigi knowledge bu construct taw kanda understand taw kanda wakal khanba tambira kanda aikoina school dagi amadi mama mapa gi wakhalonda ngasi charang nariba private tuition da ngawiba mama mapa singna gyan amutang tabira kanda angang bu mayumda sangaga sangom pithaga masi oiba chinjak bijera kanda adu kanda phamma kanda nangna paribado textbook karamba textbook dagi pai kadai book ta khangi haibado amutang angang singdupu amutang aikoina yengchan bi hairaga aduga future da private tuitions yaudana angang amana masamarom dom wakhal khanjaraga masana textbook pajaraga reference yengjara kanda knowledge amabu knowledge bu create tawjara kanda matik chaba wakhal khanba ngamba nagrik ama angang adugumba society gi adugumba changchang lauba adugumba naha ama puthokpagi matam yore haiba wafamse thamjaki yamna mak nungai ji oza na ngasi thambiram liba wafam khudimak mamal yama wafam ngaktani haibadi oza miro sina dum loina raga leiba ikhuna thadok pa yara roidaba hiram amagi matang do zana thambiram bani oza ngasi oza na ikhoi gi studio sta lengbirak asigum laba mamam yam laba wafam kaya thambiram ba oza bo mukha na haininga letana thagachari thank you